ngasi hauzik phawbagi maru oiba pau Green and Protest haiba pandamda Manipur gi governor na achoba thodang loduna wangkhai kendra u chara lising ama thana na bahudokre khurumjare ISTV pau mieng tabiriba sibutaram nokjare haujima pungiba pau Green and Protest haiba pandamda Manipur gi governor na achoba thodang loduna wangkhai kendra u chara lising ama thana na bahudokre Governors Initiative for Green Manipur 2018 haiba Nongibung Multipurpose Hall da Hodokpa Thoram aduda Manipuri Governor Dr. Nazma Heptullah, Forest Minister T.S. Shyam Kumar Singh, Wangkhai Kendra gi MLA O Henry Yauna Myoy Kyan Saruk Yake. Governor na luchingduna City Convention gi akoibada u chara kaya thake. Handak Manipur da ising ichaw thoktuna myoy kayagi yum ingkhol ngayok farm sing ising namangan kre misi mina yaw kre yum kaya te kre masida minister MLA official amadi lanai lup kaya na cheng sak hawai chengwai paisa amadi atei polam kaya piriba si kanaba mateng oirabasu madu ngai haki oiba thabak ni haina Manipur longmi lup na khangalakle Hauzik awana tarabasing ayamba laita laira ngaktani makhoigi khunda laitanaba sarkarna niyom chumna survey tawduna matik saba mateng pifam thoi hari sarkar gi disaster relief management na tasengna awaba taraba amasung sokalaba singda mateng pibiu handaki ishawashina ahanba lawrokisu amang ata thokon khrabani nakalamarom da hargi mamalsu pifam thokpa mamaldagi saruk ani hengatna tangkhat khre Laige hairabasu phangdabagi awaba oire haukiba chahidasu ichauna law ingkhol yum kai ngayok pham kaya mangan takhan khrabasu madugi mateng pinanaba kaithokhiba paisa hauzik phawba pibidri hare handaki ichawdu chawpham thoktabada chawkhibani matam amada nimit tarani chupna akanba nong chubada ichaw thokhide hauzikna nong manini khak nong chubada turel kaiduna ising ichaw thoktuna misimina phawba yawre Mari lainaba authority sing engineer amadi expert singna miyamgi yaifanaba thawai yauna land use policy gi housing policy education policy industrial policy irrigation and agriculture policy war harvesting policy amasung afforestation policy sing thabakta chatharamlabadi ichawgi awaba si yaramdaba yai hari miyamgi authority oiriba sing kok chungsinnaduna thabak paikhatpa matam oire hari Isauna Sohanba Low Inkolgi Kasna Amadi KCC Loan Kokpi Gadabani Har Marumarang Amadi Lohol Chingba Mamal Tana Sarkana Panganaba Hona Gadabani Mankraba Ngayok Farm Sing Semgat Naba Senfam Nga Macha Amadi Hidak Langtak Sing Matiksana Pigadabani Nganu Yen Sa San Lojariba Singda Makogi Chap Saba Mankiba Sing Adu Hanjin Hanaba Mating Pigadabani Isauna Sohan Kraba School Lambi Thong Yum Kai Atuba Matamda Semjin Bigadabani Upai Lejazraba Mayum Soglaba Singi Yum Sabigadabani Turel Maru Singda Pak Sana U Thaba Amadi Food Security Act Pifam Thokpa Cheng Sing Atuba Matamda Pibigadabani Hari Hauzik atem na bream tang logjare Bohagi mustard amadi refined oil the taste of Assam Bohagi oil chabiu karorpati oibiu masida sunatana lucky coupon price mayam amasu leijari adomgi manak nakpa store dagi fangbigani Movel Furniture Monsoon season gi oina Movel Furniture Imphal na Manipur miyam da mega furniture sale shadani fu fawbagi discount pijari asida natana modular kitchen khakta oina lebiba matamda dining set ama khudol oina tamjari nasimag lengsin biraksi Movel Furniture Waketel near Imphal College aina isasing hotel operation se chaning badagi karamba mafamda afaba oja krai da legadagi haina khirakpani last aina comment ngajabani ain binita ning thangjam ai handak ni 2018 sida manipur ge oina top ta jaban every week this series na pangthok lobje exact question jingje angang china parikha ja changmura kan angang harauna nolga tholokpa net exam ge oina hayaga di manipur pumbara comment sina care lobi base yamna hengadra haiba ai thajabani Chabada Hauraba, Haksang Sokaba, Bohagi Mustard Oil, the taste of Assam. Distributor Oining Masingna, mobile number +917578007064. Guwahati da contact to Yagani. Bohagi Mustard Oil.
Unique Education, the first CBSE and ICSE coaching center at Imphal. Admissions open. 5 months foundation for CBSE class 9 and 10. 5 months foundation for CBSE class 12 science private candidate and 5 months foundation for CBSE 11 science. Class commences on 28 June. Unique Education, Sega Road, Konjeng Hazari Lekai, opposite Sangai Express. Are you confused about your career after 10+2? If yes, then get in touch with SS Career Solution, 2nd floor Gypsy Building, Pauna International Market, Pauna Bazaar. Best Career Counseling Center in Manipur. Hakchangi labor solakpadagi puju singaktaba, hakchang choktarba, tumba chaba yaraktaba, khong hamba numayaktaba singidamak, amatta nayaba upaidi, Jolib Syrup, amasun Jolib Capsule with changin sinabiyo. Baba, quick zone gidi tata discount list di. Mamal suma phang kuding jam mane yo suma ngaro pista salabni na. Adu suma takta Superlink footing gi offer me amam pirisi di. Tas electric rang no sin bagum na yo tisin bayar. Dudi sanagi muhut yang na sin bayar. MS Iramdam ki Laisil Aqua Project Private Limited Kabo Laikai Dolaland Dalaiba Ekogi Factory da 250 ml, 500 ml, 750 ml, 1 liter amadi 20 liters packaged drinking water marangkai no phangbiragani. Naungnu puthok saba packaged drinking water asigi test kauba sungam ngamloi. Break ki matungda mai mutaram nokchare. Makha taba paugda इतिहास का सागोन अदुना लेरक्लबा इम्फाल शहर असिदा लेरिबा नुपी कैथेल से लमदम असिगी सेनमिटलोनगी मरु ओइबा मफम अमा ओइबगा लोइनना लेबाकी ओइबा वाथो कयादा अचौबा थौदांग लौरिबा मफम अमने मसिदा नुपी कैथेल अहुम असिदा IMC ना ऑथोराइज तौबा लाइसेंस पाइबा मियोइ लिसिंग मरी रोमना नोमगी चरा तांदुना इमुंग मनुंगी अवाट अपा मेनबगा लोइनना मसा मसु सेमनबगी दायित्व लौरिबनी हाइदुना ख्वाइरंबन नुपी कैथेल सेमगत सागत लुपना खंगलखले मी कुंगलबा इम्फाल सिटी की मियांगी सथोक चशिन तौरिबा फुटपाथ अमदी लमजाउ सोरोक्ता नियम कायना गाड़ी पार्किंग पिशनबा अमदी पोफम हमजिन हंदुना मनुंगदा पोट योलिबा खुदिंगमक कैथेलगी मपानदसु योनसिलकपना कैथेल असि सियनबगी मचाक अमा ओहेले हाइरे सरकारना मरी लेनबा डिपार्टमेंट सिंग तानादुना तुंग कोइबा सोल्यूशन पुरक्तुना मार्केट पॉलिसी सेमबगा लोइनना मतम मतमगी मतुंगिना पोट की ममल लेप्तुना होलसेलर अमदी रिटेलर की खेतनाबा थमलबदी लमजाउ सोरोक्ता पफम फंबगी चांग हंथहनबा ngamgani हाइरे हौजिक्ति लमजाउ सोरोक्ता पफम फंबा याबगी खुदोंगचाबा लौदुना अयुकी पुंग 3 मिनिट 50 दगी नुमिदांगी पुंग 9:10 फावबा पफम फमजिलकपदगी कैथेल मनुंगदा पफम फमलिबसिंगदा चाउना अकाइबा पीरे लागलिबा जुलाई की तांग 5 फावबगी मनुंगदा कैथेल सिंग असिगी अकोइबदा पफम फमलिबसिंग अककनबा नियम सेमदुना लोइसिनद्रबदी कैथेल मनुंग अमसुंग मपान अनिगी मरक्ता थोरकपा अफफटगी दायित्व IMC अमदी मणिपुर सरकारना पुगदबनी हाइरे International Day Against Drug Abuse and Illicit Trafficking ga mari leinana Tengnopal gi SP Dr. S Ibomsa gi mieng makhada More Commando amadi More Police ki apunba kangbu amana More Bazar da leiba dukan singda chathabada drive chathabada lupa lakh ama henbagi yu amadi biar fagatle fagalaba polam sing Excise Department ta sinaraba matungda miyam mamang da haidoktuna mangan kre SP Dr. S Ibomsa na More da drug yauna may kabani sagi polam sing thingnana ba khonabada miyam na mateng pangbiu haike alcohol free oiba more ama oi koina ba koi miyam gi support ko loina na koi angam ba hana jagani na haijagi biduni awon hojik so koina si koi phajari ba se koi miyam na pau pibirak padagi miyam na mateng pang bi badagi ni hojik koi more da koi drug and alcohol free oiba more ama sagana na hona ba koi miyam na angam ba mateng pange har sai thamjage koi makhata na koi miyam se pau pibirak khigani ngasi ju koi miyam na pau pibirak padagi koi ngasi ju phabang amjari bani koi makhata na koi miyam dagi support koi nijari koi mayam so koi thagachari koi drug free oiba alcohol free oiba more ama chengol asi haiba simtang thanjara hauzik maroi pau amu Green and Protest Haiba Pandamda Manipur ki Governor na choba thodang logduna wangthai kendra da u chara lising ama thana na ba hulukre hauzik phabu gi oina dia stibin pizar pa matang solution jare peng ka bi lising bam ka na